ꯃꯈꯣꯏꯁꯨ ꯌꯧꯔꯦ ꯒꯥꯔꯤꯗꯨ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯥꯝꯃꯤ ꯑꯗꯨꯒ ꯃꯥꯂꯦꯝꯅ ꯌꯧꯔꯦ ꯄꯩꯔꯅꯨ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯗ ꯃꯅꯨꯡ ꯌꯧꯔ ꯈꯪꯂꯅꯤꯕ ꯃꯥꯂꯦꯝꯅ ꯍꯥꯟꯅ ꯂꯣꯏꯅ ꯁꯤꯟꯗꯨꯅ ꯊꯝꯂꯝꯂ ꯃꯥꯜꯂꯦ ꯃꯈꯣꯏꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯦꯛ ꯆꯪꯂꯛꯄꯒ ꯅꯨꯄꯥ ꯑꯅꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯂꯦꯝꯒ ꯈꯨꯠ ꯁꯣꯛꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯝꯕꯤ ꯇꯥꯛꯄ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯏ ꯏꯍꯥꯡ ꯍꯥꯡꯕ ꯔꯨꯝ ꯑꯃꯗ ꯍꯥꯟꯅ ꯄꯨꯁꯤꯜꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯊꯣꯏꯅ ꯌꯥꯝꯕꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯇꯧꯔꯤꯁꯦ ꯃꯥꯂꯦꯝ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥꯊꯣꯏꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯈꯠꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯑꯗꯨꯒ ꯌꯥꯝ ꯄꯥꯈꯠꯂꯤꯗꯨꯕꯣ ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯑꯩꯅꯅꯦ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯏꯁꯦ ꯀꯩꯒꯤ ꯄꯥꯈꯠꯂꯤꯅꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯏꯁꯨ ꯀꯩꯁꯨꯝꯇꯁꯨ ꯍꯥꯏꯗꯦ ꯑꯗꯨꯒ ꯁꯤꯗ ꯀꯩꯗꯧꯗꯣꯏꯅꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯃꯨꯛ ꯆꯪꯂꯛꯇꯨꯅ ꯐꯤ ꯑꯃꯨ ꯃꯆꯥ ꯑꯃ ꯄꯤꯔꯔꯦ ꯑꯗꯨ ꯎꯕꯗ ꯁꯅꯥꯊꯣꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯃꯥꯂꯦꯝꯅ ꯚꯥꯏ ꯑꯩꯈꯣꯏ ꯂꯥꯛꯄ ꯌꯥꯔꯕꯣ ꯀꯂꯝꯕꯣꯅ ꯍꯣꯏ ꯌꯥꯈ꯭ꯔꯦ ꯃꯥꯂꯦꯝꯅ ꯅꯃꯤꯠꯁꯤꯜꯂꯣ ꯁꯅꯥꯊꯣꯏꯅ ꯌꯥꯝꯕꯣ ꯀꯂꯝꯕꯣꯅ ꯚꯥꯏ ꯑꯩ ꯑꯁꯣꯝꯗ ꯂꯩꯔꯝꯃꯒꯦ ꯅꯪꯒ ꯑꯗꯨꯝ ꯂꯥꯛꯑꯣꯀꯣ ꯑꯗꯨꯗꯤ ꯃꯥꯂꯦꯝꯅ ꯍꯣꯏ ꯚꯥꯏ ꯀꯂꯝꯕꯣꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯥꯂꯦꯝꯅ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯅꯥꯊꯣꯏꯅ ꯑꯗꯨ ꯀꯤꯒꯅꯨ ꯑꯩ ꯀꯤꯖꯩ ꯀꯤꯔꯔꯣꯏꯒꯦꯁꯦ ꯑꯗꯨꯗꯤ ꯅꯪ ꯅꯃꯤꯠ ꯎꯏꯁꯤꯟꯕ ꯇꯥꯕ ꯍꯣꯏ ꯁꯅꯥꯊꯣꯏ ꯃꯃꯤꯠ ꯎꯏꯁꯤꯜꯍꯜꯂꯒ ꯃꯥꯂꯦꯝꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯕꯤꯔꯛꯏ ꯃꯈꯣꯏꯅ ꯆꯪꯂꯛꯀꯗꯧꯔꯤꯕ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯥꯂꯦꯝ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠ ꯁꯅꯥꯊꯣꯏꯒꯤ ꯃꯃꯤꯠ ꯃꯄꯥꯗ ꯈꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯕꯤꯔꯛꯏ ꯁꯅꯥꯊꯣꯏ ꯃꯃꯤꯠ ꯎꯏꯁꯤꯟꯕꯒ ꯔꯨꯝꯗꯨꯅ ꯃꯝꯕꯒ ꯀꯔꯤꯁꯨ ꯎꯗ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤ ꯑꯃꯠꯇꯒꯤ ꯃꯈꯣꯜ ꯇꯥꯗꯦ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯥꯜꯂꯤ ꯔꯨꯝ ꯑꯗꯨꯗ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯂꯦꯝꯅ ꯁꯤꯗ ꯂꯦꯞꯄꯣ ꯂꯦꯡꯒꯅꯨꯀꯣ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯁꯅꯥꯊꯣꯏꯅ ꯃꯈꯨꯠꯇꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯃꯥꯂꯦꯝ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯅꯥꯀꯣꯡ ꯃꯌꯥꯗ ꯃꯤ ꯇꯥꯈꯤꯗꯅꯕ ꯍꯥꯏ ꯑꯩ ꯀꯩꯁꯨ ꯆꯠꯂꯣꯏ ꯁꯤꯗꯅꯦ ꯊꯥꯗꯣ ꯑꯗꯨꯒ ꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯉꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯏ ꯅꯥꯀꯟꯗꯒꯤ ꯀꯂꯝꯕꯣꯅ ꯔꯦꯗ ꯔꯣꯁ ꯆꯕꯨꯜ ꯑꯃ ꯃꯥꯂꯦꯝꯗ ꯄꯤꯁꯤꯜꯂꯤ ꯁꯅꯥꯊꯣꯏꯁꯨ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯔꯨꯝ ꯑꯗꯨꯗ ꯂꯥꯏꯠ ꯑꯉꯥꯟꯕ ꯑꯃꯠꯇ ꯊꯥꯟꯗꯦ ꯈꯔ ꯃꯝꯂꯤꯕ ꯑꯣꯏꯅ ꯊꯥꯜꯂꯤ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯅꯤꯡꯊꯤꯅ ꯂꯩꯇꯦꯡꯂꯕ ꯇꯦꯕꯜ ꯑꯃꯗ ꯐꯖꯔꯕ ꯀꯦꯛ ꯑꯃꯁꯨ ꯂꯩꯔꯝꯂꯦ ꯃꯥꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯥꯂꯦꯝ ꯃꯈ꯭ꯔꯨ ꯅꯥꯝꯃ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯔꯦꯗ ꯔꯣꯁ ꯆꯕꯨꯜ ꯑꯃ ꯄꯥꯏꯔꯒ ꯁꯅꯥꯊꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯍꯦꯛ ꯌꯦꯡꯂꯛꯄꯒ ꯍꯥꯏꯔꯛꯏ ꯃꯥꯂꯦꯝꯅ ꯍꯦꯄꯤ ꯕꯔꯊꯗꯦ ꯑꯕꯦꯝ ꯁꯅꯥꯊꯣꯏ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯥꯂꯦꯝꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯅꯥꯊꯣꯏ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯀꯞꯊꯣꯔꯛꯏ ꯇꯁꯦꯡꯅ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯄꯥꯈꯠꯂꯝꯕꯁꯤꯡ ꯑꯗꯨꯒ ꯃꯥꯂꯦꯝꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅꯤ ꯃꯥꯂꯦꯝꯅ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯁꯅꯥꯊꯣꯏ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯂꯦꯝꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ ꯀꯩꯒꯤꯅꯣ ꯅꯪ ꯀꯞꯄꯤꯗꯣ ꯑꯩꯗꯤ ꯅꯪ ꯀꯞꯅꯕ ꯄꯨꯔꯛꯄꯁꯨ ꯅꯠꯇꯅ ꯁꯅꯥꯊꯣꯏꯅ ꯁꯨꯃꯥꯏꯅ ꯀꯅꯥ ꯇꯧꯅꯩ ꯌꯥꯝꯕꯨꯡꯗꯤ ꯑꯩꯉꯣꯟꯗꯁꯨ ꯀꯩꯁꯨꯝꯇꯁꯨ ꯍꯥꯏꯗꯦ ꯑꯩ ꯀꯌꯥꯝ ꯄꯥꯈꯠꯂꯦ ꯄꯥꯈꯠꯄꯗꯨ ꯐꯔꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗꯨꯗꯤ ꯁꯔꯄ꯭ꯔꯥꯏꯖꯅꯦꯅ ꯑꯗꯨꯏꯁꯨ ꯌꯥꯔꯁꯤ ꯇꯣ ꯃꯌꯥꯝ ꯂꯩꯁꯤ ꯌꯦꯡꯉꯨ ꯁꯅꯥꯊꯣꯏ ꯉꯁꯥꯏ ꯃꯈꯩ ꯃꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯕ ꯀꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯨꯔꯒ ꯏꯀꯥꯏꯔꯛꯇꯨꯅ ꯃꯁꯥꯗꯨ ꯐꯠ ꯍꯟꯗꯣꯛꯂꯒ ꯃꯄꯤꯗꯨ ꯇꯩꯊꯣꯔꯛꯏ ꯉꯁꯤ ꯄꯨꯜꯂꯤꯕ ꯑꯁꯤꯗ ꯌꯥꯎꯗꯕ ꯀꯄꯜ ꯍꯥꯏꯔꯒꯗꯤ ꯉꯥꯟꯊꯣꯏ ꯈꯛꯇ ꯉꯥꯏꯔꯦ ꯑꯇꯩ ꯂꯣꯏꯅ ꯌꯥꯎꯔꯦ ꯃꯌꯥꯝ ꯋꯤꯁ ꯄꯤꯅꯔꯕ ꯃꯇꯨꯡꯗ ꯀꯦꯛꯇꯨ ꯀꯛꯊꯣꯛꯑꯁꯤ ꯍꯥꯏꯗꯨꯅ ꯀꯛꯑꯦ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯕ ꯌꯥꯕ ꯂꯥꯡꯕ ꯂꯥꯡꯂꯦ ꯍꯥꯏꯕ ꯌꯥꯏ ꯐꯖꯅ ꯏꯟꯖꯣꯏ ꯇꯧꯃꯤꯟꯅꯔꯦ ꯅꯨꯡꯊꯤꯜ ꯈꯔ ꯊꯦꯡꯂꯛꯄ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏꯁꯨ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯀꯥꯏꯅꯔꯛꯂꯦ ꯃꯥꯂꯦꯝꯅ ꯇꯥꯕ꯭ꯔꯥ ꯁꯅꯥꯊꯣꯏꯅ ꯍꯧꯖꯤꯛꯐꯥꯎ ꯀꯞꯅꯤꯡꯂꯤꯕ ꯀꯩꯒꯤ ꯈꯪꯗꯦ ꯁꯔꯄ꯭ꯔꯥꯏꯖꯅꯤ ꯍꯥꯏꯔꯒ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯌꯨ ꯍꯥꯏꯁꯤꯅꯤ
ꯅꯪꯁꯦ ꯄꯨꯔꯥ ꯑꯉꯥꯎꯕꯤꯅꯤ ꯑꯩ ꯀꯌꯥꯝ ꯄꯥꯈꯠꯂꯤ ꯈꯪꯕ꯭ꯔꯥ ꯉꯁꯥꯏ ꯅꯪ ꯀꯣꯛꯇꯣ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯑꯩ ꯅꯉꯣꯟꯗ ꯀꯩꯗꯧꯅꯤ ꯈꯜꯂꯤꯅꯣꯕ ꯀꯅꯥ ꯈꯪꯒꯦ ꯌꯥꯔꯦꯁꯦ ꯑꯗꯣ ꯉꯁꯤ ꯅꯪꯒꯤ ꯕꯥꯔꯗꯦꯅꯤ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯈꯪꯗ꯭ꯔꯤꯅꯣꯕ ꯅꯪ ꯈꯪꯗꯦ ꯑꯩꯁꯨ ꯀꯃꯥꯏꯅ ꯀꯥꯎꯔꯤꯅꯣ ꯉꯁꯤ ꯅꯪꯒꯤ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯦ ꯄꯥꯝꯖꯕ ꯋꯥꯠꯂꯕ ꯁꯅꯥꯊꯣꯏ ꯀꯩꯝꯇ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯃꯥꯂꯦꯝꯗ ꯍꯥꯏꯐꯦꯠ ꯉꯥꯊꯔꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯥꯂꯦꯝꯒꯤ ꯖꯦꯀꯦꯠꯀꯤ ꯃꯆꯤꯗꯨꯗ ꯄꯥꯏ ꯈꯨꯝꯃꯣꯗꯅ ꯂꯣꯏꯅ ꯄꯥꯝꯖꯔꯦ ꯑꯁꯦꯡꯀꯤ ꯍꯣꯏ ꯁꯦꯡꯂꯕꯅꯦ ꯍꯣꯏ ꯑꯗꯨꯗꯤ ꯌꯨꯝ ꯍꯜꯂꯁꯤꯀꯣ ꯃꯥꯂꯦꯝ ꯀꯥꯔꯟ ꯍꯧꯔꯛꯏ ꯌꯨꯝ ꯑꯁꯦꯡꯕꯗꯅꯤꯀꯣ ꯌꯥꯝꯕꯣ ꯀꯥꯔꯟ ꯇꯧꯖꯅꯨ ꯃꯥꯂꯦꯝ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ ꯀꯥꯏꯗꯤ ꯀꯥꯔꯟꯅꯣ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ ꯃꯥꯂꯦꯝꯅ ꯁꯅꯥꯊꯣꯏꯕꯨ ꯒꯦꯠꯇ ꯊꯥꯗꯕꯤꯔꯝꯂꯒ ꯃꯥꯁꯨ ꯍꯜꯂꯛꯂꯦ ꯁꯅꯥꯊꯣꯏꯅ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯦ ꯁꯅꯥꯊꯣꯏꯅ ꯏꯃꯥ ꯏꯅꯝꯃ ꯀꯅꯥꯝ ꯂꯩꯇꯖꯥꯠꯂꯣ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯇꯝꯗꯨ ꯁꯟꯙ꯭ꯌꯥ ꯃꯇꯝꯅꯤ ꯌꯨꯝ ꯑꯗꯨ ꯃꯩ ꯑꯃꯠꯇꯁꯨ ꯊꯥꯟꯗꯦ ꯄꯨꯝꯃꯝ ꯃꯝꯂꯦ ꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯠ ꯑꯣꯟ ꯍꯦꯛ ꯇꯧꯕꯒ ꯈꯪꯄ꯭ꯔꯩ ꯈꯪꯉꯤ ꯃꯌꯥꯏ ꯀꯥꯗꯨꯗ ꯃꯕꯨꯡ ꯃꯃꯥ ꯃꯅꯝꯃ ꯄꯨꯟꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯊꯣꯏꯅ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯗꯣ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ ꯇꯥꯃꯣ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯗꯨꯅ ꯃꯌꯥꯝꯗꯨ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯂꯩꯃꯅ ꯍꯥꯟꯅ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯂꯩꯃꯅ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤꯁꯤꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ ꯁꯅꯥꯊꯣꯏ ꯃꯃꯥꯒꯤ ꯋꯥꯇꯥꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯥꯅ ꯀꯔꯤ ꯁꯣꯏꯈ꯭ꯔꯕꯅꯣ ꯈꯜꯂꯛꯏ ꯁꯅꯥꯊꯣꯏꯅ ꯏꯃꯥ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯦꯕ ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏ ꯑꯃꯥꯡꯁꯤꯗ ꯌꯣꯜꯂꯒ ꯅꯨꯡꯉꯥꯏꯔꯤꯕꯅꯤꯅꯦ ꯏꯃꯥ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯃꯁꯤ ꯃꯆꯤꯜꯁꯤ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯑꯁ ꯌꯥꯔꯦ ꯀꯔꯤꯅꯣ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯁꯝꯅꯗꯦ ꯋꯥ ꯉꯥꯡꯂꯤꯅꯦꯅ ꯑꯁꯤ ꯍꯥꯏꯔꯒ ꯐꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ ꯁꯅꯥꯊꯣꯏ ꯃꯇꯣꯝꯇ ꯄꯥꯈꯠꯂꯤ ꯃꯥꯂꯦꯝꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯃꯃꯥꯍꯣꯏ ꯃꯕꯨꯡꯍꯣꯏꯅ ꯂꯣꯏꯅ ꯈꯪꯂꯕ ꯖꯥꯠꯂ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯥ ꯋꯥꯗꯨꯗꯤ ꯍꯧꯗꯣꯛꯂꯝꯗꯦ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯎꯔꯦ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯀꯦꯛ ꯑꯃ ꯑꯗꯨꯒ ꯁꯔꯄ꯭ꯔꯥꯏꯖ ꯊꯥꯕ ꯕꯣꯛꯁ ꯃꯆꯥ ꯑꯃꯒ ꯃꯥꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯅꯤꯡꯗꯒꯤ ꯉꯥꯟꯊꯣꯏ ꯊꯣꯏꯕꯤ ꯆꯞ ꯃꯥꯟꯅꯅ ꯍꯦꯄꯤ ꯕꯔꯊꯗꯦ ꯇꯨ ꯌꯨ ꯍꯦꯄꯤ ꯕꯔꯊꯗꯦ ꯇꯨ ꯑꯕꯦ ꯁꯅꯥꯊꯣꯏꯁꯨ ꯏꯈꯪ ꯈꯪꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯊꯣꯏꯅ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯁꯤꯕꯣ ꯊꯣꯏꯕꯤ ꯁꯅꯥꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯐꯦꯠ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ ꯑꯕꯦ ꯕꯣꯛꯁꯇꯣ ꯍꯥꯟꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯣ ꯁꯅꯥꯊꯣꯏꯅ ꯏꯅꯝꯃ ꯀꯩꯅꯣ ꯁꯤꯕꯣ ꯌꯦꯡꯂꯒ ꯈꯪꯗꯧꯅꯦ ꯁꯅꯥꯊꯣꯏꯁꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯒꯥꯔꯤꯒꯤ ꯁꯣ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯝꯃꯤ ꯏꯅꯝꯃ ꯊꯣꯏꯕꯤꯅ ꯁꯔꯄ꯭ꯔꯥꯏꯖ ꯁꯅꯥꯊꯣꯏꯅ ꯑꯁꯤ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤꯅ ꯁꯅꯥꯊꯣꯏꯕꯨ ꯃꯄꯥꯟꯂꯣꯝꯗ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯁꯪꯒꯣꯏꯗ ꯂꯩꯔꯤꯕ ꯒꯥꯔꯤ ꯃꯆꯥꯗꯨ ꯌꯦꯡꯍꯜꯂꯤ ꯁꯅꯥꯊꯣꯏꯅ ꯏꯅꯝꯃ ꯍꯔꯥꯎꯕꯅ ꯁꯤꯔꯛꯏ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗ ꯆꯣꯡꯁꯤꯜꯂꯤ ꯊꯣꯏꯕꯤꯅ ꯄꯥꯝꯖꯔꯕꯣ ꯄꯥꯝꯃꯦ ꯏꯅꯝꯃ ꯑꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯑꯁꯦꯡꯕ ꯍꯣꯏ ꯑꯁꯦꯡꯕ ꯑꯩꯈꯣꯏꯗꯤ ꯅꯪꯅ ꯄꯥꯝꯂꯔꯣꯏꯗ꯭ꯔꯅ ꯄꯥꯈꯠꯂꯨꯔꯦ ꯅꯪꯅ ꯉꯍꯥꯟꯋꯥꯏ ꯄꯤꯡ ꯍꯥꯏꯕꯗꯨꯗ ꯍꯣꯏ ꯏꯅꯝꯃ ꯍꯥꯟꯅꯗꯤꯅꯦ ꯄꯤꯡꯗꯣ ꯄꯥꯝꯂꯝꯕꯅꯦꯕ ꯑꯗꯨꯗꯅꯦ ꯑꯩꯅ ꯅꯣꯡꯃ ꯎꯈ꯭ꯔꯦ ꯈꯔ ꯑꯃ ꯂꯥꯛꯑꯒꯅꯦ ꯌꯥꯝ ꯊꯤꯔꯝꯃꯦꯕꯣ ꯑꯗꯨꯗꯤ ꯄꯥꯝꯖꯔꯦꯀꯣ ꯍꯣꯏ ꯏꯅꯝꯃ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯀꯦꯛ ꯀꯛꯊꯣꯛꯂꯨꯔꯁꯦ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯍꯔꯥꯎ ꯀꯦꯛ ꯀꯛꯊꯣꯛꯑꯦ ꯆꯥꯛ ꯏꯁꯤꯡ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯦ ꯁꯅꯥꯊꯣꯏꯅ ꯅꯍꯥꯟꯈꯩ ꯆꯥꯕ ꯏꯟꯁꯥꯡꯗꯒꯤ ꯉꯁꯤꯅ ꯏꯍꯦꯜ ꯍꯦꯜꯂꯦ ꯍꯥꯏꯕ ꯉꯥꯟꯊꯣꯏꯅ ꯑꯩꯅ ꯊꯣꯡꯕꯩꯅꯦ ꯏꯁ ꯏꯅꯝꯃꯅ ꯊꯣꯡꯒꯩ ꯊꯣꯡꯂꯒ ꯑꯩꯁꯨ ꯌꯥꯎꯔꯤꯗꯨꯗꯤ ꯑꯗꯨꯗꯤ ꯏꯅꯝꯃꯅ ꯂꯣꯏꯅ ꯇꯧꯔꯒ ꯇꯥꯃꯣꯅ ꯆꯨꯝꯅ ꯈꯥꯕꯩ ꯄꯥꯏꯕ ꯈꯛꯅꯤ ꯀꯩꯅꯣ ꯑꯊꯣꯏꯁꯨ
ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯔꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒ ꯁꯅꯥꯊꯣꯏꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯅꯥꯊꯣꯏꯅ, "ꯌꯥꯝꯕꯨꯡ, ꯅꯪꯁꯦ ꯉꯥꯎꯗꯤ ꯉꯥꯎꯕꯖꯥꯠꯅꯤꯀꯣ?" ꯃꯥꯂꯦꯝꯅ, "ꯑꯩꯕ, ꯑꯩꯅ ꯀꯩꯗꯧꯔꯗꯅ?" "ꯉꯥꯎꯕꯩ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯁꯥꯏ ꯇꯧꯔꯤꯗꯣ?" "ꯃꯥꯅꯦ ꯃꯥꯅꯦ, ꯅꯨꯡꯁꯤꯕꯩꯅꯦ." "ꯌꯥꯝꯕꯨꯡ, ꯅꯪꯁꯦ ꯏꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯕ ꯈꯪꯂꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯍꯣꯡꯗꯣꯛꯎ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ?" "ꯑꯣꯏ, ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯑꯗꯤ ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤ." "ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯣꯏꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ?" "ꯅꯪꯒ ꯑꯩꯒ ꯌꯦꯛ ꯊꯣꯛꯅꯕꯁꯨ ꯅꯠꯇꯦ, ꯃꯔꯤ ꯃꯇꯥꯁꯨ ꯅꯠꯇꯦ, ꯁꯨꯝ ꯂꯩꯀꯥꯏ ꯃꯁꯦꯜ ꯑꯣꯏꯕꯗꯅꯤ. ꯁꯤꯗ ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣ?" "ꯈꯪꯗꯦ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ." "ꯄꯥꯈꯠꯄꯤꯔꯨꯅꯨ ꯀꯩꯁꯨ, ꯑꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ, ꯑꯩꯒꯤꯅꯤ. ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ." "ꯑꯁꯦꯡꯕꯩꯅꯦ?" "ꯌꯥꯔꯦꯁꯦ, ꯀꯩꯝ ꯈꯜꯂꯨꯅꯨ, ꯄꯣꯊꯥꯔꯣ ꯐꯖꯅ." "ꯍꯣꯏ, ꯌꯥꯝꯕꯨꯡꯁꯨ ꯄꯣꯊꯥꯔꯣꯀꯣ." ꯑꯃꯅ ꯑꯃꯗ ꯄꯣꯊꯥꯔꯣ ꯇꯨꯝꯃꯣꯗꯤ ꯍꯥꯏꯅꯩ ꯍꯥꯏꯕꯕꯨ ꯑꯃꯅ ꯑꯃꯗ ꯊꯪꯖꯤꯟꯕꯒꯤ ꯋꯥꯅꯤ ꯀꯣꯜꯗꯨꯗꯤ ꯁꯨꯡꯊꯝ ꯊꯝꯅꯗꯦ꯫ ꯋꯥꯔꯤꯗꯨꯅ ꯑꯗꯨꯝ ꯉꯝꯗꯨꯅ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯑꯍꯥꯟꯕ ꯀꯣꯜꯗꯨ ꯇꯠꯈꯤꯗꯨꯅ ꯁꯦꯀꯦꯟ ꯀꯣꯜꯗ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤ, ꯑꯗꯨꯁꯨ ꯇꯠꯀꯗꯧꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯁꯅꯥꯊꯣꯏ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯅ, "ꯇꯨꯝꯃꯕ?" ꯁꯅꯥꯊꯣꯏ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯥꯂꯦꯝ ꯀꯣꯜꯗꯨ ꯀꯛꯇꯕꯤ ꯐꯣꯟꯗꯨ ꯅꯥꯀꯜ ꯑꯃꯗ ꯊꯝꯂꯒ ꯃꯥꯁꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯥꯟꯊꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯆꯜ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯀꯣꯂꯦꯖꯀꯤ ꯑꯦꯗꯃꯤꯁꯟ ꯄꯨꯟꯅ ꯐꯪꯂꯦ꯫ ꯅꯦꯛꯁ ꯋꯤꯛꯇꯒꯤ ꯀꯣꯂꯦꯖ ꯆꯠꯄ ꯍꯧꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯁꯦꯝ ꯁꯥꯔꯦ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯅꯥꯊꯣꯏ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯁꯕꯖꯦꯛ ꯆꯞ ꯃꯥꯟꯅꯅ ꯑꯦꯗꯃꯤꯁꯟ ꯇꯧꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯅꯥꯊꯣꯏꯗꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯣꯝꯗ ꯊꯣꯏꯕꯤꯗꯨ ꯉꯥꯟꯊꯣꯏꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯊꯣꯏꯕꯤꯅ, "ꯑꯩ ꯀ꯭ꯂꯥꯁ ꯆꯠꯄ ꯇꯜꯂꯤꯕ." ꯉꯥꯟꯊꯣꯏꯅ, "ꯀꯩꯒꯤꯅꯣ?" "ꯏꯀꯥꯏꯖꯩ." "ꯏꯀꯥꯏꯕꯤꯔꯨꯅꯨ ꯀꯩꯁꯨ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯍꯧꯗꯅ ꯀꯔꯝ ꯀꯥꯟ ꯇꯝꯗꯣꯏꯅꯣ? ꯍꯌꯦꯡ ꯆꯩꯁꯨ ꯄꯥꯏꯔꯀꯥꯟꯗ ꯇꯝꯕ ꯌꯥꯕ ꯅꯠꯇꯦꯀꯣ." "ꯑꯩꯅ ꯀ꯭ꯂꯥꯁ ꯅꯨꯡꯇꯤꯒꯤ ꯆꯠꯂꯒ ꯌꯨꯝꯒꯤ ꯊꯕꯛ ꯍꯧꯔꯛꯀꯅꯤꯌꯦ." "ꯀꯩꯗꯧꯕꯩ ꯍꯣꯗꯣꯏꯅꯣ? ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯆꯠꯇꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯅꯪ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯑꯅꯤꯃꯛꯅꯦ ꯑꯗꯨꯝ ꯆꯠꯂꯤꯅꯤ, ꯀꯩꯁꯨ ꯍꯣꯗꯦ꯫ ꯏꯃꯥꯁꯨ ꯀꯩꯁꯨ ꯑꯍꯜ ꯑꯣꯏꯕꯁꯨ ꯅꯠꯇꯦ, ꯀꯩꯗꯧ ꯍꯣꯗꯣꯏꯅꯣ?" "ꯏꯃꯥꯅ ꯊꯕꯛ ꯇꯧꯔꯒ ꯑꯩꯅ ꯀ꯭ꯂꯥꯁ ꯆꯠꯇꯣꯏꯕ ꯉꯝꯃꯔꯣꯏ." "ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯃꯦ ꯅꯪꯕꯣ, ꯑꯩꯁꯨ ꯂꯩ, ꯑꯕꯦꯝꯁꯨ ꯂꯩ, ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯇꯧꯕ ꯉꯝꯕ ꯉꯥꯛꯇꯅꯤ꯫ ꯏꯃꯥ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯁꯦ, ꯅꯪꯅꯅꯦ ꯄꯥꯈꯟ ꯈꯟꯖꯤꯜꯂꯦ." "ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ." "ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ, ꯅꯪꯅꯗ ꯂꯥꯟꯒꯅꯨ, ꯑꯩꯗꯤ ꯂꯥꯟꯕ ꯌꯥꯗꯦꯀꯣ." "ꯑꯩꯅ ꯐꯅ ꯂꯥꯟꯗ꯭ꯔꯁꯨ ꯇꯝꯕ ꯉꯝꯗꯦ." ꯊꯣꯏꯕꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯋꯥ ꯑꯅꯥꯇ ꯇꯥꯗꯨꯅ ꯂꯥꯛꯈꯤꯕꯅ ꯃꯁꯥꯗꯨ ꯄꯥꯈꯠꯂꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯀꯤꯗꯕ ꯉꯝꯗꯦ꯫ ꯊꯕꯛ ꯑꯗꯨ ꯇꯧꯗ꯭ꯔꯤꯉꯩ ꯐꯠꯇꯕ ꯉꯥꯛꯇ ꯍꯥꯟꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏꯅ ꯃꯥꯕꯨ ꯅꯤꯡꯊꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯦ꯫ ꯊꯣꯏꯕꯤꯅ ꯐꯅ ꯇꯜꯂꯕꯁꯨ ꯉꯥꯟꯊꯣꯏꯅ ꯊꯦꯝꯗꯨꯅ ꯃꯆꯜꯒ ꯄꯨꯟꯅ ꯀꯣꯂꯦꯖ ꯆꯠꯂꯦ꯫ ꯉꯥꯟꯊꯣꯏꯅ ꯊꯣꯏꯕꯤꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯆꯜꯅ ꯍꯥꯏꯗ꯭ꯔꯤ, ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯏꯕꯤꯅꯁꯨ ꯍꯥꯏꯗ꯭ꯔꯤ꯫ ꯅꯣꯡꯃꯇ ꯃꯣꯃꯣ ꯅꯣꯛꯄ ꯐꯪꯂꯛꯇ꯭ꯔꯕꯤ ꯊꯣꯏꯕꯤꯒꯤꯗꯃꯛ ꯉꯥꯟꯊꯣꯏꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯤ꯫ ꯅꯣꯡꯃꯇ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯅꯅꯕꯒꯤ ꯃꯇꯝ ꯄꯤꯗꯦ꯫ ꯊꯣꯏꯕꯤꯁꯨ ꯍꯥꯟꯅꯗꯧꯅ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯕꯁꯨ ꯇꯧꯔꯨꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯁꯥꯐꯔꯦ꯫ ꯉꯥꯟꯊꯣꯏꯅ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯈꯟ ꯈꯟꯗꯨꯅ ꯄꯤꯖꯩ꯫ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯇꯧꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯅꯤ, ꯀꯅꯥꯅ ꯇꯝꯕ ꯉꯝꯕꯒꯦ? ꯄꯦꯟꯗꯕ ꯀꯌꯥ ꯋꯥꯀꯠꯇꯨꯅ ꯇꯦꯡꯊꯥꯔꯝꯕꯤ ꯃꯍꯥꯛꯇꯣ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯦ꯫ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯕ ꯃꯄꯣꯛꯅꯤ, ꯉꯔꯥꯡ ꯋꯥꯔꯝꯕꯗꯨ ꯉꯁꯤꯗꯤ ꯀꯣꯛꯈ꯭ꯔꯦ꯫ ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯔꯒꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯄꯨꯝꯅꯃꯛꯀꯤ ꯑꯐ ꯐꯠꯇ ꯏꯁꯣꯔꯅ ꯁꯤꯟꯗꯣꯛꯈ꯭ꯔꯦ꯫ ꯏꯁꯣꯔꯅ ꯁꯤꯟꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯐꯅꯅꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯦ꯫ ꯊꯣꯏꯕꯤꯁꯨ ꯍꯥꯟꯅꯗꯧꯅ ꯅꯤꯡꯉꯥꯏ ꯇꯧꯗ꯭ꯔꯦ꯫ ꯃꯆꯜꯒ ꯅꯤꯡꯊꯤꯅ ꯀꯣꯂꯦꯖ ꯆꯠꯂꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯉꯥꯟꯊꯣꯏꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯏ꯫ ꯃꯥꯅ ꯐꯔꯛ ꯇꯥꯕ ꯃꯇꯝꯗ ꯃꯆꯜꯒ ꯒꯥꯔꯤ ꯃꯆꯥꯗ ꯄꯨꯟꯅ ꯆꯠꯂꯤ꯫
nꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯉꯥꯟꯊꯣꯏꯅ ꯂꯨꯈꯣꯏꯕ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯊꯣꯏꯕꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯅ ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡ ꯏꯄꯦꯟꯗ ꯄꯦꯟꯖꯩ꯫ ꯊꯣꯏꯕꯤ ꯋꯥꯈꯜꯅ ꯈꯜꯂꯤ, ꯇꯥꯃꯣ ꯅꯪꯁꯦ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛ ꯇꯁꯦꯡꯅ ꯁꯦꯝꯕꯤꯔꯛꯄꯅꯤꯀꯣ꯫ ꯅꯣꯡꯃꯇ ꯃꯆꯥꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯁꯛꯇꯝ ꯎꯖꯔꯛꯇ꯭ꯔꯤꯕ ꯂꯨꯈꯣꯏꯗꯤ ꯃꯆꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕ ꯎꯕꯗ ꯃꯁꯥꯒꯤ ꯑꯅꯥꯕ ꯄꯨꯝꯕ ꯐꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯄꯥꯕꯨ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯃꯈꯨꯠꯃꯛꯅ ꯁꯦꯕꯥ ꯇꯧꯖꯕ ꯐꯪꯂꯕꯗ ꯏꯄꯦꯟꯗ ꯄꯦꯟꯖꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯣꯝꯗ ꯁꯅꯥꯊꯣꯏ ꯀꯟꯅ ꯏꯁꯧ ꯇꯧꯔꯤ꯫ ꯁꯅꯥꯊꯣꯏꯅ, ꯌꯥꯝꯕꯣ ꯅꯪ ꯌꯥꯝ ꯄꯛꯇꯕ ꯇꯧꯖꯅꯨꯀꯣ꯫ ꯃꯥꯂꯦꯝꯅ, ꯑꯩꯅ ꯍꯥꯏꯁꯤꯗ ꯀꯔꯤ ꯂꯥꯟꯕ ꯌꯥꯎꯒꯦꯕ ꯑꯝꯇ ꯍꯥꯏꯌꯨꯅꯦ꯫ ꯁꯅꯥꯊꯣꯏ ꯈꯔ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯝꯕꯨꯡꯅ ꯂꯥꯜꯂꯤ ꯍꯥꯏꯕ ꯅꯠꯇꯦꯃꯤ꯫ ꯑꯗꯨꯗꯤ ꯀꯔꯤ? ꯃꯤ ꯑꯇꯩꯅ ꯄꯩꯁꯥ ꯂꯣꯏꯅ ꯄꯤꯅꯩ ꯍꯥꯏꯗꯅꯕꯨ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝ ꯊꯥꯔꯔꯣꯏꯁꯤ ꯍꯥꯏꯔꯕ? ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯊꯥꯗꯣꯏꯅꯦ, ꯃꯥꯁꯨ ꯄꯤꯗ꯭ꯔꯤꯁꯤꯗꯤ꯫ ꯍꯣ ꯑꯗꯨꯅꯕꯨ ꯊꯥꯔꯔꯣꯏ ꯍꯥꯏꯁꯤꯅꯦ꯫ ꯑꯩꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯅꯤ, ꯃꯅꯥꯅ ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯂꯧꯈꯤꯅꯤ꯫ ꯌꯥꯔꯦꯕ ꯌꯥꯝꯕꯨꯡꯁꯤ ꯃꯈꯟꯅ ꯈꯟꯖꯤꯜꯂꯦ꯫ ꯊꯣꯛ ꯑꯃ ꯂꯥꯛꯆꯖꯅꯤ, ꯂꯥꯏꯅ ꯇꯝꯕ ꯑꯃ꯫ ꯍꯣ ꯂꯥꯏꯅ ꯇꯝꯕꯗꯨꯗꯅꯦ ꯊꯕꯛꯁꯦ ꯍꯦꯛ ꯑꯣꯏꯔꯛꯑꯗꯤꯅꯦ ꯅꯪ ꯑꯩꯈꯣꯏꯗ ꯅꯌꯨꯝ ꯍꯣꯡꯂꯛꯄ ꯌꯥꯔꯕꯣ? ꯍꯣꯏꯕ ꯍꯣꯏꯕ ꯌꯥꯔꯦꯕ꯫ ꯐꯩ ꯐꯩ, ꯍꯩꯅꯈꯤꯕ ꯋꯥ ꯉꯥꯡꯅꯁꯤꯀꯣ꯫ ꯌꯥꯝꯕꯣ ꯇꯨꯝꯃꯣꯕ, ꯊꯦꯡꯉꯦ, ꯍꯌꯦꯡꯒꯤ ꯊꯕꯛꯅꯦ, ꯉꯟꯅ ꯄꯣꯊꯥꯔꯣ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯒꯨꯗ ꯅꯥꯏꯠ ꯌꯥꯝꯕꯣ, ꯍꯌꯦꯡ ꯐꯖꯅ ꯇꯧꯔꯝꯃꯨꯀꯣ꯫ ꯍꯌꯦꯡꯒꯤ ꯋꯤꯁꯇꯤ ꯍꯧꯖꯤꯛ ꯄꯤꯕ ꯂꯧꯅꯗꯦꯀꯣ꯫ ꯀꯩ ꯍꯥꯏꯕ ꯑꯗꯨꯗꯤ? ꯅꯪ ꯍꯌꯦꯡ ꯀꯥꯏ ꯆꯠꯇꯣꯏ ꯂꯩꯒꯦ ꯍꯥꯏꯁꯦ? ꯍꯧꯖꯤꯛꯇꯒꯤ ꯋꯤꯁꯀ ꯄꯤꯊꯣꯛꯏꯗꯨꯕꯣ? ꯀꯩꯁꯨꯝ ꯆꯠꯂꯣꯏꯗ, ꯁꯨꯝ ꯍꯥꯏꯕꯅꯦ꯫ ꯍꯌꯦꯡꯗꯤ ꯉꯟꯅ ꯍꯧꯒꯠꯂꯒ ꯂꯥꯏ ꯈꯣꯏꯔꯝꯗꯣꯏꯅꯦ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯄꯤꯕ ꯌꯥꯗ꯭ꯔꯣ? ꯍꯣꯏꯕ, ꯇꯨꯝꯃꯣ ꯌꯥꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯇꯨꯝꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯅꯍꯥꯟꯈꯩꯗꯒꯤ ꯈꯔ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯅ ꯆꯠꯀꯗꯕ ꯊꯕꯛꯀꯤꯗꯃꯛ ꯏꯁꯣꯔꯗ ꯃꯥꯡꯒꯣꯜ ꯅꯤꯖꯩ꯫ ꯉꯥꯟꯊꯣꯏ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯙꯨꯞ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯍꯥꯟꯅ ꯅꯝꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯑꯗꯨꯝ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯊꯣꯏꯕꯤꯅ ꯆꯟꯗꯣꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯐꯤꯗꯣꯟ ꯆꯤꯡꯈꯠꯂꯒ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯈꯨꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯄꯗꯨꯗ ꯊꯦꯡꯅꯩ꯫ ꯉꯥꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯑꯁ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ꯫ ꯊꯣꯏꯕꯤꯅ, ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ? ꯀꯩꯁꯨ ꯅꯠꯇꯦ, ꯋꯥꯔꯤꯅꯤꯗ꯫ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ, ꯑꯩ ꯆꯥꯅꯕ ꯁꯦꯝꯖꯔꯛꯂꯒꯦ꯫ ꯉꯥꯟꯊꯣꯏ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯃꯤꯅꯦ꯫ ꯃꯁꯛ ꯁꯨꯡꯈꯪ ꯈꯪꯅꯗꯕ ꯃꯥꯒ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯇꯧꯔꯤꯅꯤ ꯈꯜꯂꯨꯕꯗ ꯑꯀꯤꯕ ꯄꯣꯛꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯅꯝꯃꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯁꯅꯥꯊꯣꯏꯁꯨ ꯌꯥꯎꯁꯤꯜꯂꯤ, ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯃꯥꯂꯦꯝ ꯑꯃꯗꯤ ꯉꯥꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯍꯞꯇꯥꯗꯒꯤ ꯊꯥ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯆꯠꯅꯔꯤ꯫ ꯃꯥꯂꯦꯝ ꯃꯃꯥ ꯃꯆꯥꯇꯃꯛ ꯂꯩꯖꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯏꯅꯥꯛ ꯈꯨꯟꯕꯗ, ꯌꯨꯝꯕꯥꯜ ꯐꯖꯕꯗ, ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯂꯩꯇꯕꯗ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯃꯄꯥꯅ ꯉꯥꯎꯕ ꯍꯦꯟꯃꯟꯗꯨꯅ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯍꯧꯗ꯭ꯔꯦ꯫ ꯃꯄꯥꯅ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯛꯄ, ꯐꯠꯇꯕꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯃꯗꯤ ꯑꯔꯨꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯛꯄꯗ ꯃꯈꯣꯏꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯕ ꯑꯍꯜꯁꯤꯡ ꯍꯥꯏꯕꯗꯤ ꯃꯥꯂꯦꯝꯒꯤ ꯃꯄꯨꯒꯤ ꯈꯨꯗꯣꯜ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯈꯔ ꯆꯥꯎꯔꯛꯄꯗꯒꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯖꯤꯛꯇꯨꯅ ꯈꯥꯡꯂꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯖꯔꯛꯄꯅꯤ꯫ ꯃꯃꯥꯅ ꯀꯩꯊꯦꯜꯗ ꯐꯤꯔꯣꯜ ꯌꯣꯟꯗꯨꯅ ꯃꯆꯥꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯛꯄꯅꯤ ꯑꯃꯗꯤ ꯃꯥꯂꯦꯝꯁꯨ ꯃꯃꯥꯒꯤ ꯑꯋꯥꯕ ꯎꯕꯗ ꯄꯤꯛꯅ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯄꯨꯔꯛꯂꯕꯅꯤ꯫ ꯃꯃꯥ ꯃꯆꯥꯇꯅꯤ, ꯆꯥꯕ ꯊꯛꯄ ꯑꯃꯠꯇ ꯋꯥꯠꯇꯅ ꯂꯥꯏꯅ ꯍꯤꯡꯅꯕꯗꯤ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯝꯅꯃꯛ ꯂꯣꯏꯈꯤꯕ ꯑꯃꯗꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯨꯕ ꯃꯌꯥꯝꯅ ꯃꯈꯣꯏ ꯄꯥꯛꯅ ꯍꯧꯒꯠꯄ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯔꯦ꯫ ꯃꯈꯣꯏꯒꯤ ꯐꯥꯝ ꯂꯩꯖꯔꯦ ꯑꯃꯗꯤ ꯃꯈꯜ ꯀꯌꯥꯒꯤ ꯀꯔꯕꯥꯔ ꯇꯧꯗꯨꯅ
ꯃꯤꯔꯛ ꯊꯣꯛꯅ ꯃꯤꯃꯥꯟꯅꯅ ꯍꯤꯡꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯔꯦ꯫ ꯍꯣꯠꯅꯖꯃꯟ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯐꯪꯂꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯃꯥꯂꯦꯝ ꯑꯃꯗꯤ ꯁꯅꯥꯊꯣꯏ ꯂꯣꯏꯅꯔꯛꯄ ꯀꯨꯏꯔꯦ꯫ ꯁꯅꯥꯊꯣꯏ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯃꯥꯇꯅ ꯌꯣꯛꯂꯛꯄ ꯑꯃꯗꯤ ꯃꯃꯥꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯇꯕꯅ ꯃꯁꯥꯅ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯄ ꯃꯇꯝꯗ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯃꯥꯂꯦꯝꯗꯒꯤ ꯃꯇꯦꯡ ꯀꯌꯥ ꯂꯧꯔꯛꯄꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯋꯥꯕ ꯀꯌꯥꯗꯁꯨ ꯃꯥꯅ ꯃꯇꯦꯡ ꯇꯧꯕ ꯉꯝꯕ ꯃꯇꯥꯡ ꯀꯌꯥꯗ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯥꯂꯦꯝꯅ ꯑꯩꯗꯤ ꯐꯥꯒꯤꯗꯒꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨꯀꯣ꯫ ꯁꯅꯥꯊꯣꯏꯅ ꯌꯥꯝꯕꯨꯡꯅ ꯅꯨꯄꯥ ꯊꯣꯛꯆꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯩꯔꯣ? ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯇꯣꯏꯁꯤ ꯀꯔꯝꯕ ꯃꯇꯥꯡꯗꯅꯣꯕ? ꯑꯝꯇ ꯍꯥꯏꯌꯨꯅꯦ꯫ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ? ꯅꯠꯇꯦꯅꯦ, ꯑꯩꯅ ꯅꯨꯄꯥꯗꯨꯗ ꯑꯩꯒ ꯀꯣꯏꯅꯔꯁꯤ ꯀꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯕ? ꯑꯗꯨ ꯅꯪꯅ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ? ꯇꯣꯛꯑꯣ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯍꯥꯟꯈꯩ ꯆꯥꯟꯁ ꯈꯔ ꯄꯤꯔꯝꯕꯗꯨꯁꯨ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ? ꯑꯦ, ꯑꯩꯅ ꯅꯪ ꯂꯥꯛꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯣ? ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ? ꯁꯪꯖꯧ ꯌꯥꯗ꯭ꯔꯣ? ꯑꯣꯍꯣ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯁꯪꯗ꯭ꯔꯗꯤ ꯉꯥꯎꯒꯦ ꯁꯤꯅꯤꯅꯦ꯫ ꯉꯥꯎꯒꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯑꯩꯅ ꯀꯥꯏꯗ ꯉꯥꯎꯈ꯭ꯔꯒꯦ? ꯉꯥꯎꯔꯝꯃꯔꯣꯏꯅ꯫ ꯌꯥꯝꯕꯣ, ꯅꯪ ꯅꯀꯣꯛꯇꯣ ꯆꯥꯛꯂꯕꯣ? ꯅꯨꯄꯤ ꯉꯥꯛꯇ ꯇꯝꯕ ꯀꯣꯂꯦꯖꯇꯨꯗ ꯀꯥꯏꯗ ꯉꯥꯎꯗꯧꯔꯤꯒꯦ? ꯀꯦꯝꯄꯁ ꯃꯅꯨꯡꯗꯗꯤ ꯉꯥꯎꯗ꯭ꯔꯦ, ꯒꯦꯠ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯄꯔꯦꯡ ꯂꯦꯡꯉꯤ ꯍꯥꯏꯅꯦ꯫ ꯍꯣ ꯐꯔꯦ, ꯂꯩꯔꯥꯡ ꯁꯥꯠꯂꯗꯤꯅꯦ ꯈꯣꯏꯃꯨ ꯏꯟꯕ ꯍꯥꯏꯁꯦ ꯃꯍꯧꯁꯥꯅꯤ꯫ ꯑꯗꯨ ꯄꯥꯝꯗ꯭ꯔꯗꯤꯅꯦ ꯁꯝꯕꯜ ꯈꯥꯎ, ꯑꯗꯨ ꯍꯩꯇ꯭ꯔꯗꯤꯅꯦ ꯇꯣꯛꯆ ꯇꯥꯕ, ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯣꯏ, ꯑꯉꯥꯡ ꯅꯪ ꯁꯣꯏ ꯁꯤꯅꯤꯀꯣ꯫ ꯇꯥꯅꯤꯡꯗꯦ, ꯃꯤꯅ ꯍꯥꯏꯕ ꯋꯥ ꯄꯪꯊꯥ ꯊꯥꯖꯔꯗꯅ ꯎꯔꯒ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯐꯩꯌꯦ꯫ ꯃꯤꯅ ꯍꯥꯏꯗꯣ ꯅꯪꯅ ꯇꯧꯗ꯭ꯔꯗꯤ ꯍꯥꯏꯒꯗ꯭ꯔꯣ? ꯍꯣ ꯐꯔꯦ, ꯑꯩꯈꯣꯏꯗꯤꯅꯦ ꯄꯔꯦꯡ ꯂꯦꯞꯄꯅꯤꯅ ꯀꯣꯜ ꯑꯃꯃꯨꯛ ꯂꯥꯛꯑꯅꯤ, ꯊꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯁꯣꯝꯗꯗꯤ ꯃꯥꯂꯦꯝ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯍꯥꯏꯗꯨ ꯌꯧꯔꯦ꯫ ꯃꯥꯂꯦꯝ ꯋꯥꯈꯜꯗ ꯈꯜꯂꯤ, ꯈꯪꯅꯤꯕ ꯍꯌꯦꯡꯗꯤꯅꯦ ꯁꯨꯇꯤ ꯃꯇꯝꯗ ꯒꯦꯠꯇ ꯅꯩꯈꯤꯕ ꯑꯃ, ꯑꯁꯨꯛ ꯎꯁꯤꯠꯇꯕ